ꯋꯥꯡꯊꯣꯏꯔꯕ ꯃꯄꯨ ꯏꯕꯨꯡꯉꯣꯕꯨ ꯑꯍꯥꯟꯕꯗ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯐꯕ ꯋꯥꯄꯥꯎ ꯑꯁꯤꯕꯨ ꯇꯥꯕꯤꯒꯗꯧꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯍꯥꯟꯕꯗ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯁꯦꯡꯂꯕ ꯋꯥꯍꯩ ꯃꯐꯝ ꯑꯅꯤꯗꯒꯤ ꯄꯥꯊꯣꯛꯆꯒꯦ ꯇꯥꯃꯤꯟꯅꯁꯤ ꯏꯕꯨꯡꯉꯣ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯍꯥꯏ ꯂꯝꯕꯤ ꯑꯗꯨꯁꯨ ꯑꯆꯨꯝꯕ ꯑꯗꯨꯁꯨ ꯍꯤꯡꯕ ꯑꯗꯨꯁꯨ ꯑꯩꯅꯤ ꯑꯩꯒꯤ ꯏꯄꯥꯅ ꯅꯠꯇꯅ ꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯏꯄꯥꯒꯤ ꯃꯐꯝꯗ ꯊꯨꯡꯗꯦ ꯖꯣꯍꯟ ꯄꯟꯗꯨꯞ 13:3 ꯄꯣꯜꯅ ꯍꯥꯏ ꯑꯩꯉꯣꯟꯗꯗꯤ ꯍꯤꯡꯕ ꯑꯁꯤ ꯈ꯭ꯔꯤꯁꯇꯅꯤ ꯑꯗꯨꯒ ꯁꯤꯕ ꯇꯣꯡꯖꯕꯅꯤ ꯐꯤꯂꯤꯄꯤꯌ ꯄꯟꯗꯨꯞ 1:12 ꯇꯥꯃꯤꯟꯅꯈ꯭ꯔꯕꯁꯤꯡꯒꯤ ꯊꯛꯇ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯊꯧꯖꯥꯜ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯥꯃꯦꯟ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯃꯐꯝꯗ ꯆꯪꯖꯃꯤꯟꯅꯁꯤ ꯋꯥꯡꯊꯣꯏꯔꯕ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ ꯉꯁꯤꯁꯨ ꯅꯆꯥꯅ ꯃꯍꯧꯁꯥꯒꯨꯝ ꯏꯕꯨꯡꯉꯣꯒꯤ ꯊꯧꯒꯜ ꯇꯧꯖꯒꯗꯧꯔꯦ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯑꯩꯕꯨ ꯄꯥꯡꯕꯤꯌꯨ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯆꯤꯡꯕꯤꯌꯨ ꯇꯣꯜꯂꯕ ꯑꯩꯕꯨ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯅ ꯅꯆꯥꯅꯤꯄꯥ ꯅꯨꯡꯁꯤ ꯊꯣꯏꯔꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯅꯤꯖꯔꯤ ꯑꯥꯃꯦꯟ ꯉꯁꯤꯒꯤ ꯑꯐꯕ ꯋꯥꯄꯥꯎ ꯑꯁꯤꯒꯤ ꯍꯤꯔꯝ ꯑꯁꯤꯗꯤ ꯍꯤꯡꯕ ꯑꯁꯤ ꯈ꯭ꯔꯤꯁꯇꯅꯤ ꯏꯪꯂꯤꯁꯇꯗꯤ ꯇꯨ ꯂꯤꯞ ꯏꯁ ꯈ꯭ꯔꯥꯏꯁ ꯍꯥꯏꯅ ꯊꯝꯖꯒꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯊꯝꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯗ ꯂꯝꯕꯤ ꯑꯆꯨꯝꯕ ꯑꯃꯁꯨꯡ ꯍꯤꯡꯕ ꯍꯥꯏꯕ ꯑꯍꯨꯝ ꯑꯁꯤꯗꯒꯤ ꯍꯧꯖꯔꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯇꯨ ꯂꯤꯞ ꯏꯁ ꯈ꯭ꯔꯥꯏꯁ ꯍꯤꯡꯕ ꯑꯁꯤ ꯈ꯭ꯔꯤꯁꯇꯅꯤ ꯍꯥꯏꯕꯁꯤꯗ ꯄꯣꯂꯣꯏ ꯑꯣꯏꯖꯒꯦ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯍꯥꯛ ꯃꯁꯥꯃꯛ ꯑꯁꯦ ꯈ꯭ꯔꯤꯁꯇꯅꯤ ꯍꯥꯏꯅ ꯁꯛ ꯇꯥꯛꯄ ꯃꯇꯝꯗ ꯑꯥꯏ ꯑꯩꯍꯥꯛ ꯍꯥꯏꯕꯁꯦ ꯍꯦꯛ ꯁꯤꯖꯤꯟꯅꯩ ꯑꯐꯕ ꯋꯥꯄꯥꯎꯒꯤ ꯂꯥꯏꯔꯤꯛ ꯃꯔꯤ ꯑꯁꯤꯗ ꯏꯕꯨꯡꯉꯣꯒꯤ ꯑꯩꯍꯥꯛ ꯍꯥꯏꯕꯁꯦ 3ꯂꯛ ꯃꯥꯅ ꯁꯤꯖꯤꯟꯅꯈꯤꯕ ꯑꯩꯈꯣꯏꯅ ꯎꯏ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯑꯍꯨꯝꯅ ꯄꯨꯟꯁꯤꯟꯕ ꯑꯃꯈꯛ ꯌꯥꯎꯔꯤ ꯑꯩꯍꯥꯛ ꯍꯥꯏꯕꯁꯤꯗ ꯑꯍꯨꯝꯅ ꯄꯨꯟꯕ ꯃꯗꯨꯗꯤ ꯗ ꯋꯦ ꯂꯝꯕꯤ ꯑꯗꯣ ꯑꯩꯅꯤ ꯗ ꯇ꯭ꯔꯨꯠ ꯑꯆꯨꯝꯕ ꯑꯗꯣ ꯑꯩꯅꯤ ꯑꯦꯟ ꯗ ꯂꯥꯏꯐ ꯍꯤꯡꯕꯗꯣ ꯑꯩꯅꯤ ꯍꯥꯏꯕꯁꯦ ꯑꯃꯗ ꯑꯍꯨꯝ ꯄꯨꯟꯁꯤꯜꯂꯤ ꯃꯁꯤꯗ 3 ꯑꯗꯨꯒꯤ ꯑꯥꯔꯊ ꯄꯨꯂꯞ ꯌꯥꯎꯔꯕꯅꯤ ꯂꯝꯕꯤ ꯑꯆꯨꯝꯕ ꯑꯃꯁꯨꯡ ꯍꯤꯡꯕ ꯍꯥꯏꯕꯁꯤꯗ ꯗ ꯕ꯭ꯔꯦꯗ ꯑꯣꯐ ꯂꯥꯏꯐ ꯍꯤꯡꯕꯒꯤ ꯇꯟꯅꯤ ꯗ ꯗꯨꯔ ꯊꯣꯡ ꯑꯗꯨꯅꯤ ꯗ ꯒꯨꯗ ꯁꯦꯐꯔꯗ ꯑꯩ ꯑꯐꯕ ꯌꯥꯎꯁꯦꯟꯕꯅꯤ ꯗ ꯂꯥꯏꯠ ꯑꯣꯐ ꯗ ꯋꯥꯔꯜꯗ ꯇꯥꯏꯕꯪꯄꯥꯟꯒꯤ ꯃꯉꯥꯅꯤ ꯗ ꯔꯤꯖꯔꯦꯛꯁꯟ ꯑꯦꯟ ꯗ ꯂꯥꯏꯐ ꯑꯩꯗꯤ ꯍꯤꯡꯒꯠꯄ ꯑꯃꯁꯨꯡ ꯍꯤꯡꯕꯗꯨꯅꯤ ꯗ ꯇ꯭ꯔꯨ ꯚꯥꯏꯟ ꯑꯩꯗꯤ ꯑꯆꯨꯝꯕ ꯑꯪꯒꯨꯔ ꯄꯥꯝꯕꯤ ꯑꯗꯨꯅꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯂꯝꯕꯤ ꯑꯆꯨꯝꯕ ꯑꯃꯁꯨꯡ ꯍꯤꯡꯕ ꯍꯥꯏꯕꯁꯤꯗ ꯃꯥꯒꯤ 3ꯇꯣ ꯄꯨꯂꯞ ꯁꯨꯞꯆꯜꯂꯕꯅꯤ ꯇꯁꯦꯡꯕꯃꯛꯇꯤ ꯂꯝꯕꯤ ꯑꯗꯨꯁꯨ ꯑꯆꯨꯝꯕ ꯑꯗꯨꯁꯨ ꯍꯤꯡꯕ ꯑꯗꯨꯁꯨ ꯑꯩꯅꯤ ꯍꯥꯏꯅ ꯏꯕꯨꯡꯉꯣ ꯃꯁꯥꯅ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯦꯡꯉꯨ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯏꯁꯣꯔꯒꯤ ꯃꯆꯥꯅꯤꯄꯥꯁꯦ ꯃꯍꯥꯛꯇꯤ ꯂꯝꯕꯤ ꯑꯗꯨꯁꯨ ꯑꯆꯨꯝꯕ ꯑꯗꯨꯁꯨ ꯍꯤꯡꯕ ꯑꯗꯨꯁꯨ ꯏꯕꯨꯡꯉꯣ ꯑꯁꯤꯅꯤ ꯍꯥꯏꯅ ꯈꯨꯗꯣꯝꯕꯤꯅ ꯊꯤꯟꯕꯤꯗꯨꯅ ꯃꯤꯁꯤꯡꯗ ꯍꯥꯏꯕꯤꯒꯗꯕꯅꯤ ꯑꯗꯨꯕꯨ ꯕꯤꯐꯣꯔ ꯗ ꯂꯣꯔꯗ ꯖꯤꯖꯁ 이붕어 지수 크리스트의 마망다 No person could express the way, the truth, and the life except Jesus, the Son of God. 이붕어 지수 크리스트의 마망다 mahakna masigi matang se tambidringayda kanagumba amattana lambidasu achumbadasu hingbadasu khangde sandokna takpa ngamba leite aduna ibungo masamakna mahakna kristani haibase sak takpiribani magi seboksingda mi khudingmakta masigi wa paw ase yawon kinanabagi damakni aduna lambi achumba hingba haiba ahum asida ihan hanbada hojikti the way Jesus Christana ꯑꯩꯗꯤ ꯂꯝꯕꯤ ꯑꯗꯨꯅꯤ ꯍꯥꯏꯕ ꯑꯁꯤꯗ ꯄꯔꯦꯡ 5-10 ꯑꯩ ꯍꯥꯏꯖꯒꯦ ꯑꯍꯥꯟꯕꯗ 이붕어나 ꯍꯥꯏ I am the way ꯑꯩꯗꯤ ꯂꯝꯕꯤ ꯑꯗꯨꯅꯤ
lambi aduni haiba sida ibungogi aidi thong aduni, I am the door, I am the gate haiba sisu yaukhrabani. Ibungona hai aidi lambi aduni. Karamba lambi no? Way of repentance. Pukning hong bagi lambi ni. Pukning hong daba kanamata na sang bangam daba lambi ni. Satpa phang daba lambi ni. Amukasu karamba lambi no? Pap kok na ba lambi ni? Adugas isor gi manak yaw na ba amat ngay ba lambi ni. Mahak na sarga gi lambi isor gi manak ta thung na ba lambi. Oy bagi maramdi he came down from heaven. Mahak sarga digi kumtharak pani. John Taruki Kuntranipan. He had ascended to the Father. Mahakti mapagi manakta amuk kakhrabani. Pakon chatpa singi tabak amagi mapan. Jisu Krista nattana kana amattana sargadagi kumtharaktri. Aduga kana amatta mahak nattana sarga kadri. John Pandup ahum pada tarahum doita aikhoina uba phange. Ibungona cross ta siba. Amasung hingat pa adu nattana. Sarga changnaba atay means pambay amatta laytaba maramna he himself is the way. Mahak masamag lambi ado oiribani silinaw sing. Ibungona lambi oiba maramna Christian singbusu lambi haina matamduda kaubirami. Pakon chatpa singi lairikta thajaba singbu lambi haina kaubiba ado aikhoina Antioch ta Christian haina kaudringeda lambi haina thajaba khudingmupu kaubiramba ado uba phangani. Karamba verse ta ugani. Pakon chatpa singi thabak pandup mapan pada ani da ugani. Tara mapan gi pada mapan amasung kulhumdoi da ugani. Pandup kuni thoi gi mari da uba phangani. Pandup kunga mari gi tara mari da su uba phangani. Hairiba pada sing asida lambi haina yauriba do. Maduda kariguma symbol ama piraga wahan thok makhada piriba do pabiyo. Hingbagi lambi kaurami Christian singbo haidana uba phangbigani. Tasengna maksu ibungona lambi oipa maramna magi tung iliba aikoi khudingmak ngasisu lambi adumak oiribani. Khetnaba haibabu ibungona sarga yawnaba lambi ni aikoigi. Aduga aikoi asina magi tung inba sing asina khangdriba mi sing asida Jisu Kristabu khanghanaba mi singna aikoidagi Jisu ase ujanaba khangjanaba mi singi lambi ni. Asini khetnaba adu. Aikoigi wa pawa masung sakhi pibana mi sing asina Jisu bu khanggadoribani. Ibungo Jisu natana pap koknanaba lambi ani sude aduna mahaki lambi asibu nero way akhuba lambi haina mathi pandup taret pada taramarida ibi. Ibungo gi lambi asidi way of life hingbagi lambi ni pakon chatpa singi thabak ani gi kunipanda uba phange. Lambi gi matang dadi khajiktang samjanjage matang asida ai lepaga mathangi amuk ani suba the truth. Aidi achumba aduni haiba asida khasiktang amuk detail oina ai pada tarakun haijage. Ibungo Jisu Krista na hai I am the truth. Aidi achumba aduni. Wahanga mahangsi. Ibungo Jisu mahak karamba achumba no. A God of truth. Achumba gi isorni. Anis bawaya lon kuntrani togi mari. Aduga thagat isay kuntrama togi manga. Aduda uba phangi. Amukasu hangsi, Jisu karamba achumba no. Jisu di true God. Ibungo di achumba isorni. Jeremiah taragi tara. John tara teret ki ahom. Ahan ba Thessalonica amagi mapanda ikoin uba phangi. Amukasu hangsi, Jisu karamba achumba no. Madudi thaujal grace yauba achumbani. Prithibi esta ai achumbani haiba kaya di la amba yai. Adubu thaujal yaubri yengbiyo. Grace thaujal haibasiga loina na lakpa chumbadi ibungo Jisu Krista khaktani. Mausigi mapana wayanya thang adu pire. Jisu Krista gi mapana thaujal amasung achumba ado thoi. John amagi tara tareta ikoin ubu phangi. Aduna Jisu gi achumba se aikoina tasengna khanglabadi asumna hai shastrana. Nakoina achumba do khanglabadi tasengna mak achumba aduna nakoibu naning tamhan gani. Pap ke apha apun bondes khuding magtagi ning tamhan bigani Johon nipan gi kuntrani thoida uba phangi. Pap ki kaisum sangda lairi basingbu thadok piba achumba ado mahakni luk marigi tarani panda ikoin uba phangi. Ibungona pilata haiki achumba dugi maramda sakhi pinaba aina taibang panda lakle. Achumba dugi oikraba mi khuding magna aigi khonjel tai Johon tarani pangi kuntra teret ki second parta uba phangi.
Matang asida wahang anikak khachitang thaidok hairiba achumba haiba thimsida adum tajarake. Wahang anikak hangjage aina aduga aina adumak khumjage. Ahanba wahang adudi ibungo Jisuna haiki. Aibu uraba mahak aduna ipadubu urabani. John 10:8. Aina ipadagi lakle aduga ipagi manakta chatli. John 10:9. Ipaga aiga amatani. John 10:13. Isorga maga karisu khenaba leite haibase mana hanna haibi. Adu oirabadi karigino. Isorga chap manaba machani paduna. Aroiba matam second coming gi matam ado sargadut singnasu machani pa adunasu khangde haina hairiba. Masi ahanba wahangni. Aduga anisuba wahang adudi. Ibungo Jisuna haiki. Aibu uraba mahak aduna ipa adubu urabani. John 10:8. Aine ipadagi lakle aduga ipagi manakta chatli. John 13:9. Ipaga aiga amatani. John 10:13. Isorga mahak khenaba leite haina hanna haibi. Aduga karigino Bible sida isorga chap manaba mana ai isorni haina amukta hairamdriba. Wahang ani sigi paukhum aduda I am the truth aidi achumbani haibasigi details adusu adumak artha yaurabani masigi matangda ai chathajage. Ahanba wahangi ahanba paukhum pijage. Aroiba matam ado ibungona khangdabagi maram. Masigi matang asidi most senior preacher singna ngasidagina sahi humputra marifugi mamangda sandok piramlaba audio sermon kayama tajare tijinjare. Aduga carton win gi TGC Bible and Theology hariba PDF larik adusu ai phajana paraga nainajare. Hariba audio file PDF file pulap ahum madugi chap manaba answer ama phange madumakna aigisu answer oijage. Ibungona amuk aroibagi matamda lenglakadaba pung adusu numit adusu sargadut singna khangdabagi maram adudi dut singdi air yumlep sara natte Ibriya amagi 10 uba phange. Aduga Trinity Godhead ahum mapa macha thwai asengba adudasu sargadut singdi yaude. Aduna makoina numit adusu pung adusu khangba ngamdabani aroibagi matamda. Adubu isilinaw sing Machanipa Jisu Christati dut singa khenai. Ibungodi Shastrana asumna hai the exact likeness of his being. Isorga chap manaba saong ni Ibriya amagi ahumda uba phange. Isor khaktana otigi matamda mi singi pap ko piba ngammi marupsing aduga chap manana entigi matamdasu machanupana mapaga karimata khenadana mi singi pap ko piba ngammi haiba pada tareta uba phange. Karamba padada Kolosia ahumgi 10 Mathi 8 ani manga Mark 2 manga amasung 8 Luke 9 kun amasung 10 Luke 8 9 Hariba pada taret asida ibungona mi singi pap kokpi kiba tarelak pap kokpi bado aikhoin uba phange. Ibungogi chinna ai isorni haidrabasu magi thabaknadi ai isorni haibase fully claim tawkhrabani. Maram adunani Jehudi singna mabu hatnaba hotnaribado. Maramdi mana isorbu ipa kauduna masamakpu isorga mana halli John 5:13-19 da khoina uba phange. Makoina hai nahakna mi oiraga nasabu isor oihalli John 10:13. Tasengna maksu Bible na sahi chatret ki mamang poktringai ibungona lauthopi khrabani madudi pokkadoriba angang adugi mamingdi mighty God matik mangal chawraba pangalaba isor kawi Jisaya 8:3 ibungodi isorni Bible na mabu ubangamdaba isorgi saong ihan hanapokpa haina kaubi Kolosia 1:15 da aikhoina uba phangani silinausing. Isor na masabu saktakpa matamda I am habase oti da sijinabagum anobu warep nabadasu machanupa Jisu Kristana mapaga chapmanana masabu saktakpa matamda I am habase taretlak for gospel da khoina uba phangiba aduni. Aduga amuksu mapa isor Machanipa isor amasung thawai asengba ahum ase punsinba matamda khoigi plural form oide. Singular da there is one God hairaga ahum aduna singular da loshelle. God haibes that pulli.
Mapadi isorni Pilipia amagi anida uba phangi. Mapa isorni haibaga chap manana machanupadusu isorni, the great God and our Savior Jesus Christ, achauba isor amasung kanbiba mapu Jisu Kristana matik mangal galoinana lakpa haidana tita anigi tarahumdoida Jisu su isorni haibsi panbani. Aduga thawai asengbasu mapaga machanipagumna isorni. Peter na hai Anania nahakna thawai asengbada minamlibado thawai asengbado mi nate isordani thawai asengbado isorni pakon chatpa manga ahungi mari mapasu isorni mahik sengna ire Pilipia amagi ani macanu pasu isorni tita anigi tarahomdoida ire thawai asengbasu isorni mi da nate pakon chatpa mangagi ahum mari da uba phangi masina khangali isor macanu pa Jisu amasung thawai asengba ahumag isorni karisu khenate Khenaba leitrabasu ibungo Jisu Kristana pung adusu numit adusu khangdabagi maramdi macani pa aduna khangbangamdabagi maram adudi isil inausing mahak sarga thadoktuna miyoibagi papki usil oinanaba mi oina mahak taibang panda laklabani 100% isor oiriba ibungo do taibang stadi 100% mahak miyoiba oire mahak Mary gi siom nungda Mary na pokpani maramdi isor ama aduga isor amasung mi singi marakta tainabiba ama lay mahak adudi mi oiba Krista Jisuni mi oikraba Krista Jisuni the man Christ Jesus mi su oiba Krista di mangdaba Jisu oikre ahanba Timothy anigi mangada yengbiu maramdi mahakna isorgi maongda leiramlabasu Isorga manaba oiba do taibang dadi set na paigadaba oina mana laukhide Pilipia anigi taruk mahak aikhoiga chap manana awaba nungaiba kappa chaklamba khorangba mahaksu phaure isil inausing aduna taibang asida mi oina pokpa hakchang panba kana amattana mahaki human soul mahaki human mouth adudagi Prabhugi numit amasung pung ado haidokpa sungam ngamde maramdi mi oikraba kana amattana mi oibana ibungona anisuba lakadaba numit adusu pung adusu khangde aduna machanupa mi oiba Krista Jisunasu khangdabani masi ahanba ansarni anisuba wahangi paukhum amuk chathajarage anisuba wahangi anisuba paukhum pijage madudi ibungo Jisu Kristana isor ka chap manaraga karigidamak ay isorni haina Bible da direct hairamdribano madugi paukhum madudi matam aduda hingliba mi amana aise isorni haina lauthokpa matamda angakpa oide luna khanade maramdi ay isorni haibase chanabi oina tradition oina asuki matik yamna leirammi maram aduna mahaki machinna ay isorni haina haibiramde madugi mahutta thabak oina mahakna uthokpirammi ay isorni hairamdabagi maram ado details haijage BC lising ahum cham yangkhaidagi AD gi matam 18th century phawbada pap chenba mi singna makhoi isorni haiki mi singna makhoi bu khurumki maramdi matam aduda jihudi singnatana jat ataina achumba isor khangdabanina amana hairasu thajai adum khurami maitai da sungaire India da sungaire ai isorni habda hupsan khurumnari adugumbani ihan hana BC lising ahunga cham yangkhaidagina BC kunthra fawba sida Egypta palamba ningthau pharo mahapu hawk god umaibigi isor aduga vulture god langjagi isor haidana pharo sing ase khurum nari bani karmaina khangi pharo se hawk god natraga vulture god orise vulture goddess orise magi makokta umaibigi tupi ema crown oina upibado usek ni ado machin palaga mataida phandoid umaibigi makokni mahak isorni haidana claim tawi adumak isorni haina khurumnai ani subada sokli sing amaga chamapan nifu manga phawbada Japanese singna Shintoi sing aduna Showa emperor sing asisu Shintoi sing asisu goddess makoige Amaterasu kauba aduga Hirohito kauba adugumba goddess adugi macha masuni makoisu laini haiduna Shinto singbu khurumnarami Showa emperor singbusu khurumnarami adum loina isor se asengba khangde hekta claim tawraga thajanarami
ꯑꯍꯨꯝ ꯁꯨꯕꯗ ꯆꯥꯏꯅꯤꯁꯁꯤꯡꯅ BC ꯆꯅꯤꯒ ꯀꯨꯟꯃꯥꯊꯣꯏꯗꯒꯤ AD 1818 ꯐꯥꯎꯕꯁꯦ Chinese emperorꯁꯤꯡꯕꯨ Son of Heaven 하이ꯗꯅ ꯑꯗꯨꯝ ꯐꯖꯅ ꯂꯥꯏ ꯑꯣꯏꯅ ꯈꯨꯔꯨꯝꯅꯩ. ꯃꯔꯤ ꯁꯨꯕꯗ 미시시피ꯒꯤ 시티 ꯑꯩꯈꯣꯏꯒꯤ 네ꯆꯦꯁ ꯍꯥꯏꯕꯁꯤꯗ AD 800 ꯐꯥꯎꯕ ꯔꯨꯂꯔꯁꯤꯡꯅ ꯃꯁꯥꯕꯨ God King 하이ꯗꯅ ꯊꯣꯟꯖꯔꯝꯃꯤ. God King 하이ꯗꯅ ꯃꯤꯌꯥꯝꯅ ꯂꯥꯎꯊꯣꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯤꯁꯤꯡꯅ God King ꯑꯣꯏꯗꯅ ꯈꯨꯔꯝꯃꯤ. ꯏꯁꯣꯔꯁꯨ ꯅꯤꯡꯊꯧꯁꯨ ꯑꯣꯏꯕ ꯍꯥꯏꯗꯅ. ꯃꯉꯥ ꯁꯨꯕꯗ ꯏꯟꯗꯣꯅꯦꯁꯤꯌꯥꯒꯤ ꯖꯄꯥꯅꯤꯁꯁꯤꯡꯅ BC 1939 AD 1938 ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯍꯜ ꯑꯗꯣ ꯍꯦꯛ ꯁꯤꯕ ꯀꯥꯟꯗ ꯍꯤꯟꯗꯨ ꯒꯣꯗꯁꯤꯡꯒꯤ ꯃꯅꯨꯡ ꯆꯜꯍꯜꯂꯒ ꯃꯈꯣꯏꯁꯨ ꯏꯁꯣꯔ ꯑꯣꯏꯅ ꯐꯖꯅ ꯑꯗꯨꯃꯛ ꯈꯨꯔꯨꯝꯅꯩ ꯁꯥꯒꯩꯒꯤ. ꯇꯔꯨꯛ ꯁꯨꯕꯗ ꯗꯂꯥꯏ ꯂꯃꯥꯕꯨ AD 1338 ꯉꯁꯤ ꯐꯥꯎꯕ ꯑꯊꯣꯏꯕ ꯏꯁꯣꯔ Avalokitesvara amasung Amitabha haidana madugi sayoni haidana Dalai Lama se isor oina khurumli hujiksu. Adugi AD 1950 adwai fawada Führer haibadi Hitler se Nazi sympathizer singna isorgi incarnationi sayoni haiduna God oina adumak khurumnarammi. Angakpani Yaman kre ay samjallage isor haibase claim se aroibada lakjarage loirakpada BC 19 AD 3humdoi phawba isorni haina khurumnaba Roman emperor sing adudi Julius Caesar Augustus aduga Tiberius AD 13 phawba Caligula AD 13 phawba Claudius AD 19 phawba aduga Hadrian AD 138 AD 139 phawba Commodus AD 138 AD 132 phawba Constantine AD 313 phawba aduga Julian the Apostate haibasina AD 338 phawba makoi masa se isorgi macha Son of Divine One aduni haijaduna mi singna makoibu isor oina khurumnanki. Hairiba mi sing asina masabu isorni haidokjaduna mi singbu khurumhanki. Aduna praja miyamna kanagumba mana ai isorni haiba kanda adum ningthau oina khalli. Isam chamba sagai jat phaba ina khunba ama oina launai. Natra angam mathau leba ngakpa yawba duguma minister amani haina khalli isor haibasi adu oina launai. Tauba ngamba mi amabu oirabadi hekta isor claim tauba yare matamduda. Aduna isor haraga sargagi isor bu khangna deba matamduda. Aduna asigumba ai isorni haiba mina pek thallaba aranba mirol asida isorgi machani pa ibungona ai isorni hairamdabagi maram amane mase mayamna yanai isil inausi ibungogi sinbanna ai isorni I am God haina hairamdrabasu ai isorni haibadagi henba wahi kayadi direct oina haibirammi hairiba wahi sing adudi ngasai mathakta aina verse mayam ama haijakre mahakti achumba isorni mahakti aduni asuki matik mathakta yengbiro ahubada truth haibadugi arthada loina ai haijakre aduna samjinjage adum oinamak aina verse ka konana sengna loina haijakraba matungsta ama anidang amaga ai samthajage mapa macha thawai asengba ahum pullaga one god adum oibado masai aina haijakre aige ipaga amattani haibasi mana hairami aibu uraba mahak aduna ipa adubu ure haibirami mapa isor aduna migi pap kokpagum manasu mi singi pap kokpirami Bible na mahak poktringagi sahi 800 ki mamangda ibungogi mingbo mighty god pangalaba isor haina kaubirami Jisaya 8:3 aina loina haijakibani repeat tawjabani masamak na haidok pikiba Isorga aiga amattani haiba adumak achumbani haiba thabakna utpirame. Ibungona telaba malema sida sahi ahum makai khaki ministry thaugalgi punsida sargagi ipa isorna tawbikiba angakpa aduga chap manana angakpa miracles tawngamdaba thabak kunthraga taret pangthokpirame. Hairiba miracles kunthra taret lak tawbiramba do saruk kanglup taret thokna khaidoki. Number 1, fed thousands of people. Milising kayabu pijabaki miracle.
Number 2, cast out evil spirits. Fattaba thawai singbu tanthokpagi miracle. Number 3, heal the blind, deaf, sick, injured, and infirm. Mit tangba singbu uhanbiba, na tadaba singbu tahanbiba, anaba singbu fahanbiba, kumlaina solaba singbu kutakta fahanbiba miracle ni. Number 4, turn water to wine. Isingbu haurba angur mahi olhanbiba miracle ni. Number 5, control the elements of nature. Samudragi ithak ipom amasung nong nungsitpu lephanbiba miracle ni. Number 6, allowed Peter and his crew catch a surprisingly large amount of fish. Peter amasung magi marup tarukka ahing chupa in hunbada nga amata phadrabada ibungona yet thambada hullu khakta haibada nga chamaga yankhai humdoi phakiba phanbikiba yaurakhiba lakhiba adugumba miracle ni. Tarit chuba aroiba dudi raised people from the dead, including himself. Mahak masamak siyauna asiba singbu hingal anbiba asigumba makal taret asida kuntra tarelak ibungona magi thawgalda miracles tawbirami isor chap manana. Ibungogi tawamdaba thabaksing amasung ibungogi wahai I am the truth achumbado aini haiba wahai asina ai isorni haibadagi saruk chama helabani marupsing. Ai isorni hairaga kaisu nattaba Hitler gumna lawdobu saruktadi thabak aduna sargagi isorni haibasini. Ai isorni haibasidi mi kayana haikre adubu makhoi sing adugi manungda I am the truth aidi achumbaduni haiba ngambadi Jisu natana kanamatasu ai isorni haibada achumba haibasimti hapangam khide. Creator, Almighty, Leishemba mapui pungo kaktabu achumba haina kaunabani matamduda miyoibana. Madumak aini haibado utnandabagi damak ibungona I am the truth aidi achumbani haibase haibangam kibase mahak matantani. Wahay asina mahak Krista aduni mahak isorni haibase chindagi hena phongdok labani marupsing masini paukum adu. Subadadi the life, I am the life aidi hingba aduni haibasitamuk chathajage. I am the life, hingba do aini haiba asidi lomba naidana thawaina siba amasung norok pu maithiba piba ngamkraba mahak adu khaktana haiba ngamba wahaini. Ibungona tasengnamak papi singi usil oina cross the siki numit humni subada ibungona hingat piduna tasengnamak maangna haidokhiba ado thabak oina utpiki. Ibungo Jisuna I am the life, hingba do aini hairibase karam haina hingba oiribano. Madudi mahakti aikhoigi hingbagi tal the bread of life aduni John taruki kuntra mangada uba phangi. Karamba bread no, karamba tal no. Thawai na sana naba spiritual bread ni. Thawai gi tal ni. Masi sabada spiritual life amasung eternal life haibadi thawai de hingba amasung lomba na idabi hingba do phanglabani John taruki yang kai mathoi. Ibungona hai aigi wahai singa se thawai ni amasung hingbani John taruki humpu humdoi. Ibungona hai aigi hakchang amasung aigi ida saruk phanglaba mahakna lomba naidana hingba phangle John taruki yang kai mari. Isorna hai aina na koibu mang de hingba amasung siba bor amasung sirap animak thamle maram aduna nahak amasung nahaki dharana hingba ado khallo Deuteronomy kuntragi taramapanda takpi. Isilinaw sing aikhoina hingba kauba Jisubu thadokduna siba kauba ado khanba matamda we have chosen the source of all death. Aikhoina leiba mafam adasu siba oirani. Aikhoina chatpa lambi do sibagi lambi oirani. Tauruba thabak khudingmak sibagi horfam source loin oigadoribani. Adu moinamak John 13 kunmapanda I am the resurrection and the life. Hingat pa amasung hingba do aini. Ibungona haibirami. Aikoina hairiba hingatpa amasung hingba mabo aikoina lawsinba khanba matamda we have chosen the source of all life. Hingba makal khudingmakki source to aikoina phanglabani. Aikoina leiba mafamdo kiningai leitre maramdi hingba adu oiragadabani. Jisaya 23:10. Aikoina chaliba lambi do hingbagi lambi oirabani way of life oirabani. Hingbagi lambi ni prabhab 15 kunmari. Ibungona hai aidi nakoina hingba phangnaba amasung
nakoina hingba ado marang kaina phangnanaba lakle John 10:10 second part. Ibungodi life hingba aduni. Hingba do mi singi mangal ni John amagi mari ibungon hai. Because I live, you also will live. Ai hingba oiba maramna nakhoisu hingani. John 10:10 10 khoina uba phangi. The way, the truth, and the life, lambi achumba amasung hingba hairiba word ahum ase sentence ama oina semba tarabadi. The true way leads to eternal life. Achumba lambi ado lomba naidaba hingbada taba lambi ni haina semba yai. Ibungo Jisu Christagi I am taret mak hingba haibista point toba focus toba ngaktani. Hingba haibista loina I am mayamado hingbada tinsin pani marupsing. Ibungona aidi lambi aduni haiba adusu karamba lambi no way of life hingbagi lambi ni pakon chatpasingi tabak anigi kunipan. Adoga ibungona aidi mangal ni haibadusu light of life hingbagi mangal ni John amagi mari. Ibungona I am the good shepherd haiba adusu hingnaba aikoibu ngak senbiba yaw senbani. Ibungona bread aidi talni haibadusu bread of life hingbagi talni John 10:9. Bible hairiba lairik asimaksu book of life hingbagi lairik ni Revelation 3:5. I am the gate haibasisu hingbagi gate ni John 10:8. Ibungona taibangda lakpa adusu hingba piba lakpani John 10:10. Ibungogi haksang su aikoi hingnaba haksang ni John 10:yankhai. Ibungogi i adusu aikoi bu hingnanaba tabiba e ni John 10:yankhai. Ibungogi thawai su hingba piba thawai ni John 5:33. Ibungogi wahai su hingbagi wahai ni Philippians 2:13. Ibungona cross ta sibiba adusu aikoi hingnabagi ni Anba Thessalonica 5:10. Ibungona hingatpa adusu aikoi hingnanabagi ni John 11:15-13. Pumnamakse hingba haibas subsallabani marupsing. Aigi nungsijaraba isil inausing. Hingliba pumnamakna lomba naidaba hingba phangba nate. Ahingba Kristana magi thamoida hingbiraba ningthau oibiraba mahak aduna lomba naidaba hingba phangjai. Thajaba aikoina telaba taibang punsi sida ibungo Jisu Kristagi wari khakta linaduna ma khaktaga hingminnanaba amaga thaugatnariba ase karigino. Madudi lomba naidana sirba aikogi punsibu lomba naidaba hingbada ibungona onthokpibagini sinaidaba punsi phanghanbibagini. Maramdi ibungona hai aibu thajaba hingliba khudingmakna kaidawngaidasu siraroi John 11:13. Hakchangdi papki maramna sirabasu Kristana aikoida leibirabadi thawaidi dharma chenbagi maramna lomba naidana hingbani Romeo 9:10 uba phangi. Paulna haibirami For me, to live is Christ, and to die is gain. Aingondadi hingba se Kristani, aduga siba tongjabani, masi haibagi maramdi. Lomba naidana siraba thawaibu, Kristana lomba naidana hingbada onthokpire. Aduna mi oina pokpagi amuktang siba sida, aikoigi mangjaba ado tongjabada onthokpire. Maramdi, aina sinaidaba Kristaga sinaidana hingminnaba ase aigi tongjabani haibase haibiribani. Paulna magi thawaibu hinganbibagi mamal oina magi thawai hakchang amasung punsi Kristada mahakna kathokchaki. Kristagi thaujal amasung pangal yaudana Paulna hingba ngamde mana hai aini hinglibase aina natte adubu Kristana aigi nungda hingbibagini. Aina hakchangda hingjeriba sisu Masamakpu aigidamakta kathokpikraba Isorgi machanipa adubu thajabagi mapana hingjaribani Galatia 2:10 haibirami. Paulna amuksu asumna hai ai Jerusalemda chatli. Mafam maduda kari thokani haiba ai khangde. Awa ana kaya thengnaragani haiba simadi aina khange. Adubu maduna aibu lenghanba ngamloi aduga aina aigi punsibu luna khanjade pakhon chatpa kungi kuni thoidagina kunmarida uba phange. Ibungogi manai David na haibirami. Ibungogi lengdraba nungsiba aduna ipunsidagi hena fai maramsina nanaina ibungobu thagatchatuna talaigani laisol isai humpu humdoigi ahum Paulna hingbagi mapu Kristagi tamak mapa mama
Aduga magidamakta mama mapana thambiramlaba lanthum yum inkhol pumnamak thadokhi. Magi oja Gamaliel-dagi tamjarakpa lawsing amasung degree pumnamak amangbani haiduna mahakna pumnamak thadokchakhi. Mana tamjarakpa dharmagi master degree adugi matung inna Gamaliel-gi mahut sinduna Sanhedrin-gi makok oina Israel-bu wayenduna nungaina panbagi tongjaba pumnamak adusu mahakna amangbani haina Krista-gi tamak thadokchakhi. Philippians 3:8 mana haiki. Aina aigi Prabhu Krista Jisubu khangba se thoi henbagi maramna aina pot pumnamak amangbani haina singthanare. Philippians 3:9 Purna Philippians singlupta wahay ase haibirambagi maramdi mahake ani suba missionary khongchatta Macedonia gi Philippiada Lydia ko binupi ma ihan hana pungning hongbadagi mahake yumda Philippians singlup hauki haina thajanai. Makoidi singlup adudi ahobadagi Paul ga loinaraklabani. Aduna Paul na kaisum sangda magi punsi loiramdaidasu ahobagi harauba ado kaisum sangdasu mangdiye. Aduna nakhoisu Prabhu da haraubiyo. Romgi wayan mapugi khutta thawai hakchang kainabani haibagi awaba akiba dasu haraubado onthok pire. Hinglingaida aina Krista gi damak awa ana khanglabasu kaisum sangda pullabasu thawai hakchang kainaba mikuptadi Romgi kaisum sangna pullaroi aibo amuk hana wayan basu tawbiraroi. Kappa wabasu leiraroi hakchangi anabasu leiraroi. Aduna Christian oina siba asidi mangjaba amata leite pumnamak ase poloida khangli tongjaba ngaktani haibase siba tongjabani haibasna phajana sandokna takpirami. Bible na su hai Ishorna makhoigi mittagi pi pumnamak taithokpikani. Amuk hana siba waba kappa tengthaba leiraroi. Phongdokpiba kunma thoigi mari aikhoini hinglingaida Ishorgi machanipa Krista ado phanglabadi mabu thajarabadi kaidawngaidasu siba leiraroi. John 13:16 khoina uba phange. Mabu thajaba mi ado lombanaidaba hingba phangle. Wayenbada mahak yauraroi mahakti sibadagi hingbada lanthokle. John 5:13 da Bible na takpi. Ibungona hai ai hingbagi maramna nakhoisu hingani. John 13:18 Bible se haubadagi loiba phawba pumnamak ase hingba haibasini Ishorna bor pinabiba oirasanu. Amen.